Sifong ki batuan tungan Manipuri sifong singa masum thoki ba thawdo wa thok singdigi maruebi I paw sing myamna thamji an bada Kakching masum chandel gi mihut singa wari sanaduna yasinaba purakhre pona pam paw sirigi maruebi paw khra me kungani pan Jenims hospital gi I laururaga chandel tamna lakpa district hospital chandel gi ambulance ani irang asiga mari lainana Kakching lamkhai da leiba miyoi khrana nungna thajinduna amara thon khibada amasum ambulance adugi driver ani bo asu apanangan khiba adugi matang nga si chandel amasum Kakching gi mute singi marakta wari sanaduna yanaba purakhre ngarang digi hongna khangsim village ke Kosang Memorial Community Hall Kakching Kendra ki MLA Mayanglamam Rameshwar Chandel District Leiba Naga Tribe Mapan gi apun mabudi ama oiriba Chandel Naga People's Organization CNPO gi President David Boyce na lusing ba team Kakching Municipal Council gi Caretaker Chairperson Naurem Sanjit Kumar Committee for Peace and Social Harmony Kakching Peace Committee Kakching Senior Citizens Forum Kakching Chandel Leiba tuan Naga Tribe singi lusing basing na punna meeting ama pangthoklaba matungda ngasi nakalani gi marakta agreement ama sign tawnaki Kakching Kendra gi MLA Mayanglamam Rameshwar Chandel Naga People's Organization CNPO gi President Davis Boyce Committee for Peace and Social Harmony Kakching gi members oiriba Kakching Municipal Council gi Caretaker Chairperson Naurem Sanjit Kumar Maring Proof ki Apex Body ama oiriba Maring Arab Assembly MUA gi President ke Yaima Maringna sign tawni agreement aduda paliba wafam singdip ambulance thugaibaga loinana ambulance ki driver ani suwan khibigi thawdu odu punna kanem tawminaba naga customary logi matungina tawfam thokpasing tawba punna wakal taminaba yasinaba masum nungsi chanan leiminaba haiba Manipur singi wakal londe agreement ama nakalani gi marakta sign tawnaba matungna Chandel gi naga singa masum Kakching gi mitei singi marakta pamdaba thawdok ama thwandana mausagum nungsi chanan leiminaba haiba wafam singa yauri Hiramasi matang na MLA Mayanglamam Rameshwar na hawkiba me kungani pa na hausik Manipur thoklib irang asiga mari lainana Kakching lamkhai da leiba naha kharana Chandel da I purakpa ambulance ani da attack tawduna maring amasum anal fru ki miyo ani aso apan nangkhibagi thawdo oduna maram oiraga Chandel leiba naga sing amasum Kakching gi mitei sing gi marakta pamdaba thawdo kya tholakpa yarambadu Chandel district leiba naga tribe sing gi apex budi oiriba Chandel Naga People's Organization ki President lusingba kangbu Chandel district leiba tungan tribe sing lusingba singa Kakching gi mihut singa wari sanaduna yasinaba puraktun agreement ama sign tawnare naga customary logi matungna tawfam thokpa sing tawbag loinana nungsi chanana leiminaba amaga mating pangnaduna santi leina hingminanaba haiba wakhalon aduda yumpham oiraga agreement asi sign tawnabani agreement asigi matungina Chandel gi naga sing amasung Kakching gi mitei singi marakta pamdaba thawdok thokpa yaba thabak amata tawnadabaga loinana mausagum nungsi chanana leiminaba haina yanakhi Miyamna su pamdaba thawdok thokandana mausagum nungsi chanana leiminanaba MLA Rameshwar phungdoki Chandel Naga People's Organization ki President David Boyce na phungdokhibada hawkiba me kungani pa na thokiba thawdo odugi matana Kakching Kendra gi MLA Mayanglamam Rameshwar amasung Kakching gi miyoi kyaga wari sanaduna yasinaba purakpa amasum naga sing custom khangbiduna tawfam thokpasing tawbibagi damak nungaiba phungdoksari thawdo oduna maram oiraga awawa nanglaba mi singi damak Chandel district leiba naga tribe mapan gi apex body oiriba Chandel Naga People's Organization na wari sanabani thawdo odu miyam gi ihauda thokibani aduba asigumba thawdo osi matung amuk hana thokandana ba loinana Chandel district leiriba naga tribe sing amasung Kakching gi mitei sing hanagum nungsi chanana ingna signa leiminasi haikenasu pawsta makhatana phongdorakli makasa tharakpo oina topa pawmana lamhenba paramilitary force yorok labadi action logoni habigi thazaba pire kesyam miyamna paramilitary force sing leirama thazadaba sing adu thadopyu makhatana mawong madil tadaba lamhen tuyen paramilitary force yorok labadi makoi mathakta sab action logoni haina Union Home Minister Amit Shah na thazaba pire haina langthabal AC gi MLA Karam Syam na phongdokhre MLA Syam na wapa masing ngarang maki miyeng makhada tengbang polam kya kaithil manbi awang lekai amasum Laimram da hangba relief camp sing na sangja phamlauduna leiriba miyamna khusinabigi thoramna phongdokhibani makna hai misa miyamna onsinuna numai kapsiliba koki khulai paiba sing tek thokani haina Union Home Minister na thajaba pirakpana security force sing na lamida satok sin tawbada miyamna ayat apan piragumsi koki khulai paiba sing marakta longi setpa yorok libasi masigi matangdasu Amit Shah da pawdamduna makhoi asi Myanmar lebaktagi haijilakpa mitop sing haiba wafam pokatre
Mangna hai misa miyam na kuki kulai pai bising na kut tharak pagi thawong si kudak ta lep kada bane kariguma makata na sa tharak labadi hena sathiba pamda ba thawdok tholak loi haninga laiti kuki kulai pai bising na piri ba sapu asidagi misa miyam bu kan mahai bisi mihut sing na thawdang ne kuki MLA tarana Manipur thugai ba yaba nati phana kana honara ba su oithoklai lemori ba MLA sing tumina laithokpa laiti tawphom thokpa thawdang sing tawri tawsu tawkhigani miyamna yum thadolaga matam kuina leibigi nungaitaba si lainga asina khangdaba nati maki maikedi relief center da leidiba lanjenari ba miyam da angama mateng nifu hena pangkhre makata na su pangki gane lanjenari ba mayam wana khang heba lainga amadi MLA sina khangi haujiti Amit Shah na miyam awaba si kogan ba yadi haibigi wakhaluna Manipur da lakli aduna mayam numit kharani di pungning phathabiraga leibiyu soidana sandi hanjilakani haibigi asit pathajaba lei haina syamna phongdokhi Laimram amasum new Kaithal Manbida hangba relief camp da sangjafam lauduna leiriba miyamna kuki MLA tarana Delhi da satuna kuki phuruki kholau taknabadi ngamlaga lemoribe MLA yangkhaina karigi tumina leiribano haina yamna penabigi wafam phongdokhi relief camp sing da sangjafam piduna saba thakpadi wathande haibabu mausagumna masagi yumda tangdu leitana hingba pame Koki kulai pai bising na misa miyam na unsinduna nungmay kaplak pawada miyam bu kanbina ba lusing ba amata leitabra hanglak pagluina koki lalahulup singa lainari ba suwasi lautok piramu haina makoy na Union Home Minister gi pungning sing hen su paw sida su phongdorakli makasa tarapuay na to papaw mana nungmay pai bising na more da yumay thabat AR na lakpidi haina Amit Shah na wakathre Romi Bag Industries na lanjalakpa mahiroi sing na school bag sing khudol tangkhre May ahumda khangaudana tholakiba irangna moreda leiba maitai singi yum sing kuki kulai pai bising mai thaba da manak na leiriba Assam Rifles ki mi sing phawa laklaga kan media haina moreda gi lanjelaktuna Imphal East ki akampat ki Ideal College ta hangdokliba relief camp da leibi amana ngarang Union Home Minister Amit Shah ra wakathre Housing Imphal da leiba Union Home Minister Amit Shah na yumjage sunumita Tengnopaul district amasung Kangpokpi district satuna mafam adura leiba khanglup singi lusing busing amadi MLA singa unaraga Imphal gi kanglada helicopter thungaki kanglada hek thunglabaga mang state asigi minister and Beren ga loinana thongju kendra relief committee na ACC gi mihutsu oiriba minister thongam Biswajit ki mateng ga loinana hangdoliba akampat ki relief camp da leiriba mising onaki relief camp adura haujik more amasu Sampur gi lanjenarakpa nupi nupa angang kya leiribani Union Home Minister Amit Shah na mafam adura laktuna lanjenarakpasing aduna matau karamna kangluki irang hawrakiba amadi makoina thengnariba awab khudong sadaba kyagi wafamdu munataki moredagi nupi amana me ahumda mafam adura leiba kuki gi kulai paibising yauna maitai singi yumai thaba horakpa aduda kanbina ba kanasu laikide makoigi yumdagi yamna nakna kilometer ani phawa phada mafamda leiba Assam Rifles ki ama phawa laktuna kanbikide haina yamna thamoi sokna pawdongki Union Home Minister Amit Shah na su lanjenarakpa miyamna phungdorakibu wafam adu taraba matungda Ma ki maike digi punamaki yaifana balamda masida santi hanjin hangeni hane sa phongdoram ki hairi relief ke masida pikliba angang yauna mahiroi sani rom lairiba si haujik manak nakba school amada lairik laisu tamba hokhiba loinana makoini school satpa matamda lairik khaw leitabadigi plastic khawda lairik sing hapaga puraga satpaduda minister thongam Biswajit minungsi phawga loinana mateng panglabagi damakta thangai banda leiba Romi Bag Industry da bag sing laina bahairu da industry asige proprietor Romi namaki maike digi bag sing adu sale amata laudana mateng panglakpani bag sing adu minister Biswajit amadi Romi Bag ki proprietor Romi na mahiroi sing gentoki mahiroi sing na asapot biscuit packet sing amadi school bag sing adu gentokpa loinana Mari lainana Minister Thongam Biswajit hai relief camp asida ngasi phawba thongju kendra relief committee ga loinana leijaba kharana lanjenari ba miyamda pongning penana bo honaraga lakli makata na su makoine hek mafam aduda leiriba makai mateng panghi gani Union Home Minister Amit Shah na mafam aduda lakpiram basi miyoibigi minungsigi wakalon sapsana sian lusing ba amani haibadu takli Manipur da leiriba miyam punamak na thokriba thawdoksing adugi pendaba sawningba punamak phathaminaraga mauksagung Kangluk khudingmak nungsi sanana santi oina laiminana bahona minasi haina su Minister Biswajit appeal tawkhe makasa tharakpo oina to papawna hayeng kangluk kuntraga marigi mifam ama pangthokani yelhomi kanmaluf lamdam asida nungsi sanana laiminaraglaba furup khudingmak asimau sagi phibamda hanjinabagi panamda tha asigi ahumna awang
Khudong Maya Lekai Community Hall Kuntraga Mari Oeva Miamgi, Mipam Ama Pangtokani, Masida Miam Mapung Pana Sarugia Biohina, Yelhomikan Luki, Ko Convener is Ngauba Maitina Fondokre. Ngasi Manipur Press Cup the Pangtoki Pogi Mipama the Ngauban High, Manipur Gi Sarang Nabama Tokliba Sigi Yenguna, Kul Samagaragani Pan Lady Lamda Masigi Tongan Makanglu Kuntraga Marina Kumna Kanaraba Matunda, Yelhomikan Malup Hina Mington Malup Amashamle. Lob asi siam da yoriba kul sing asi ki manungda kabugi kul taraga tre taraga ni pan yori manhai lamda masida leiriba kanglup kuntraga marigi mayokta kanglup amakakna satharagli irang asi ngakthokna bagi wakalunda lob asi siamani lamda masida nungsi chana leiminaraglaba phurup khudima asi mausagi phiumda hanjinabagi panam thamli Central Government Paramilitary Forces masing khangdana thajilaglabasu singatana mafam singda masing khangdana thoningdaba thawdok sing thokli Masida Lub Ashigi, Taumishina, Palm the Taudoxing as he talked about Pangbe of Mating Sing Pangli. Tasig a home the Lubasina Sinduna Ipal Whisky Manungsanba, NS 37G, Lambi de Leva, Awang Khudong Maya Lekai Community Hall of Pangtoko the River Miyangi Mifam, Ashipung Taraga Makaidi Hawani, Mifam Masida Lamdam Shid Himinari Puru Kuntraga Marigi, Mipungudimuna, Saryadun Manipurasi, Ing Signa, Kundalita, Yana Bidamak word Laumina Shihanasu, no one of Fondoki. Amaromdana, government packet pa petroleum product ki rationing 60M the RO dealers sing penetrate. Manipur government na irang asi yenglaga packet pa petroleum product ki rationing 60M the lamdumusigi tungan maphamda RO retails outlet haibadi thaugi pam hang liba dealers sing yamna penetrate. Ngasi Impal ki Gandhi Avenue the Labor Hotel Nirmala da pangtok pa pawgi miphamama da hiramasigi matang na all Manipur IOC retails outlets dealers association mihut amana hai Manipur da hojik lady pirang sin maram moira ki me ahungi numidang ni curfew thamki curfew leibin maram moira ki government ki tangai phadaba yenglaga akhanaba ama ani natana petroleum product phangaliba retails outlet thaugi pamsing amata hangnakidi amasum curfew thamba numit kharanigi matung ahanba komthokkiba numit aduda aro punamak hangduna miyamna thau phangki masigi matung Manipur government ki CAFNPD na order ama thoktuna rationing system the petroleum product phangan bauki nongmunonggi allocation thoktuna akaknaba aro kharakhak thau phapi hanki adubu government ki rationing system asida khangna sanaba misang sangara sakpigi mamiyama sauna tabui IOC Indian Oil Service ki makhada Impal East amasum Impal West district anisida puna RO humdragani thulei RO singasigi manungda irang asi haukraba matung curfew hek thamlakpadi ngasi phawba thau piba phangdaba RO sing yauri asumna leiriba RO sing sangmanana chakthung phangandaba simak leba thibini akaknaba RO kharakhak thau phanganba sina miyambu thau launaba honaba matam yamna manghan madana tana khudong sataba mayukna halibani association sina mari lenaba authority da petroleum product ki rationing system asi ningthina tawina batakshin wadagi me kuntraga mathuda tholokiba rationing system la sandel amasum tamenglong gi aro ani gi kilometer taragan thu yarogi Impal East amasum Impal West ki aro kuntraga thu gina kilometer mari KL yaroki adubu laibak thibudi IOC gi system gi matung ina transportation tawgada pa gari amana aro ani dagi hena pubu yadi Niyama si laibana IOC na RO singda thau pirakhidre masi CAFNPD IOC ga tanaraga thabak tawdabigi aswebani government na petroleum product ki rationing lakatpada RO sing sathung manana fangalo Impal East amasum Impal West laiba RO humdragani thu asi numinini netragana numit umnigi rotation nairaga thau pibigi khutong saba phanganbiu CAFNPD na petroleum product ki rationing tawbada IOC ga kupna tanaraga tawbiu loinana hauji asi law singu gi thabak haunaba matamni law singu gi thabak lakhatpada diesel gi mathau asi aduki matik darkar oiribani maramaduna government na diesel gi allocation su thoknaba apple tawkhian spouts ta makatana su phondorakli Loshilakpo ina to papong tang ngamyam na thamjaramni kukilal habu singa taunari bisu handokri ba phaw irang lakshan mangamlo el jenta kumar hauji sterasi da thokli birang sid suspension of operation na lady ba kukilal habu sing yawi have you wap lady India government amasum state government yaw na taunari ba tripartite to suspension operation asigi ground rule thugaire hai bisisu khanglabani na su asi handokri ba phaw Manipur irang asi lakshan mangamlo haina ex minister el jenta kumar phondokre Yom Sagaisa Numita, Pishum the Labor Mark, Mayum the Pangtoki Pog, Mipumada Hanagi, Law Minister Zenda Kumanahai, Koki Lal Hobasinga, Taunari suspension of operation as agreement amani,
ꯌꯥꯅꯈꯤꯕ ꯋꯥꯐꯝꯒꯤ ꯋꯥꯡꯃꯗ ꯀꯨꯀꯤ ꯂꯂꯧꯕꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯍꯟꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯈꯨꯖꯣꯛ ꯈꯔꯗꯅꯤ ꯁꯨꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯤꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯗꯔ ꯀꯌꯥ ꯂꯩꯕꯒꯦ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯂꯦꯝꯗ ꯁꯨꯄꯔ ꯄꯥꯋꯔ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯖꯔꯤꯕ ꯏꯟꯗꯤꯌꯥꯅ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯆꯪꯏ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕꯁꯨ ꯍꯟꯗꯣꯛꯅꯕ ꯋꯥꯐꯝ ꯃꯤꯌꯥꯝꯅ ꯗꯤꯃꯥꯟ ꯑꯣꯏꯅ ꯇꯥꯜꯂꯕꯁꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠ ꯇꯨꯃꯤꯟꯅ ꯂꯩꯕꯗꯧꯅ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯂꯣꯏꯁꯤꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯌꯧꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯊꯣꯛꯍꯟꯈꯤꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯂꯦꯛꯇꯣꯔꯦꯜꯁ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯕ ꯄꯨꯝꯅꯃꯛꯅ ꯃꯌꯦꯛ ꯁꯦꯡꯕ ꯃꯥꯒꯤ ꯐꯤꯔꯦꯞꯁꯤꯡ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯂꯧꯕ ꯃꯊꯧ ꯇꯥꯔꯤ ꯃꯔꯛꯁꯤꯗ ꯇꯣꯉꯥ ꯁꯟꯗꯣꯛꯄ ꯀꯥꯡꯕꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯔꯛꯂꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯗු ꯈꯪꯅꯅꯕꯒꯤ ꯄꯥꯝꯕꯩ ꯃꯤꯌꯥꯝꯗ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯒꯣꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠꯀꯤ ꯁꯔꯚꯤꯁ ꯑꯊꯤꯡꯕ ꯂꯩꯔꯤꯕ ꯑꯁꯤ ꯍꯤꯔꯝ ꯈꯔꯗ ꯀꯣꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯖꯌꯦꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯤꯡꯁꯤꯡꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯦꯝꯞ ꯑꯣꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯂꯤꯕꯅꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯀꯤ ꯃꯃꯥꯡꯗ ꯐ꯭ꯔꯦꯟड्स ऑफ द हिल पीपल्स हाइना थारगा लेरी मसिमना हौजि थोलिब इरांग असिद असम राइफल्स सिंगी माइकेदा लेबलगा थबक तौरब्रा हाबि वंग सिसु हंगनरक्ली इरांग असिद असम राइफल्स की ममांग इयुमै थाबा लालहौबना नुंगमैना कापलबसु हंदुना कापतब येंगलगा लैबा कया अमा इरांग मयोंगनरिबा मफम कयागी मीसिंगना पेंदबा फोंदोक्लबसु मीडियागी खुथांगना यामना तोइना तारी हौजि थोलिब इरांग असिग मरि लेंदना मीसी मिनात थोखिबसिंग मयुमकै कया मई थाखिबसिंग अदु येंगलगा गवर्नमेंट सेल खरा पीरगने हाइबा अदुना सोल्यूशन नते मियामना पामबदि शांति हंजिननबने हौजिक लेप लैतना नुंगमै कापलिबसि लेफनबा अमा हाना मथक ताई मदुगी मतुंगदा तुंग कोइबा सोल्यूशन अमा पुरकदबने हाइना जयेंतकुमारना फोंदोखि जयेंतकुमारना हाइकि म्यांमारदगी मी क्या अमा आइने यादा मोंदा संगसिलकले हाइबसि हानादगी खंगलाबने हंदक नुंगमै कापनबदा लुंगी सेटपा मीसिंग फंकी हाइबगी वाफमस लैरि तसेंगना म्यांमारदा लैरिबा मीसिंग असि इंडियादा ओइना लैबना हेना नुंगाई लाइन हिंगबा याय हाइबसि मखै खंगे अदुगा सिंगी कस्टमरी लॉ कोर्टनसु एक्नॉलेज तौबा वाफम अमना सिंगी खुल अमगी सिप अमना मी अमा इमुंग अमा माकी खुलगी मीनि हाइना सी अमा थोलाबदि मदु दुमक सना हनबग लोइनना लेबा असिगी सिटीजन अमा ओइना सखंगनबगी तंकक फावबा तौबा याय असिगुम कया असि मतिक साबा आइन सना हंदुना अखोइना थिंगमक ngमहौदबा सिनसु हौजिक थोकलिब इरांग कया असिगी हौरकफमनि हाइबा याय अदुगा कुकी कंगलुपकी ओइना युमफम होंग होंगदुना सत्पा असि मखोइग ओइनादि लु तोंगना यावरब सत्नबि अमसुनि मसिना मरम ओइरगा लैबा असिदा कुकी सिंगना पुनसिनबगी वाखलगा लोइनना मखोइग ओइबो होमलैंड अमा तालकनबा मरम अमसु ओइरि कोकीगी लानमी जनरल्स टिंगटोंगी मिंगदा हौजिक मोरेगी फॉरेस्ट ऑफिस लैरिबा असिगी मायोनबदा काइथेल अमा साबाउख्रे अदुगा सुचामपुरदसु जनरल्स टिंगटोंगी मितम अमा खिन्नुना तोंगान तोंगान कोकीगी लैरिबा मीसिंग पुनसिनबगी थबक तौरगा लाख्रबने हारिबा मयाम असिना कोकीगी ओइबा यूनिफिकेशन थ्योरी अमा सथरगा लाक्ले हाइबसि अखोइना खंगलाबने हौजिक खनरिबा सि माइते अमसुंग कोकीगी मरक्ता हाइबसि लानगनि हानदगी लमदमसिदा लैमिनरक्लिबा कोकीगी मीसिंग अखोइगे नुंसी चानना लैमिनबा सुमे अखोइना येंगदबदि मपानदगी चंगसिलक्पा आइन यादब लमदमसिगी हौरकपम नतबसिंग अदुदि अखोइना मखुबु तंथोखिबा ताइ हाइनसु एल जयेंतकुमारना फोंदोखि अदु हौजिक ओइनादि म्याम पाउस मतांगसे लुसिनजरगे अमसु म्याम पुननो बाबदियन गामिनसि।